Hello guys, ꯑꯍꯥꯟꯕꯃꯛꯇꯗ ꯃꯉꯥꯟꯇꯦꯟ ꯑꯃꯁꯨꯡ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯉꯥꯟꯇꯦꯟ ꯑꯁꯤꯁꯨ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯒꯣꯌꯦꯜ ꯋꯥꯛ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤ ꯁꯤꯖꯤꯟꯅꯔꯒ ꯃꯣꯕꯥꯏꯜ ꯐꯣꯟꯗꯒꯤ ꯀꯃꯥꯏꯅ ꯄꯩꯁꯥ ꯇꯥꯟꯒꯗꯒꯦ ꯍꯥꯏꯕꯗꯨ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯖꯒꯦ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯁ꯭ꯀꯤꯞ ꯇꯧꯗꯅ ꯆꯨꯝꯅ ꯌꯦꯡꯕꯤꯌꯨ꯫ ꯀꯔꯝꯍꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯖꯔꯒꯦ꯫ ꯁꯤꯗ ꯂꯩꯔꯤꯕ ꯒꯣꯌꯦꯜ ꯋꯥꯛ ꯍꯥꯏꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤ ꯆꯪꯉꯒ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯆꯪꯉꯕ ꯃꯇꯨꯡꯗ ꯁꯨꯝ ꯃꯅꯨꯡꯒꯤ ꯏꯟꯇꯔꯐꯦꯁ ꯁꯨꯃꯥꯏꯅ ꯊꯣꯔꯛꯀꯅꯤ꯫ ꯏꯟꯇꯔꯐꯦꯁ ꯊꯣꯛꯑ ꯃꯇꯨꯡꯗ ꯃꯁꯤ ꯂꯣꯒꯏꯟ ꯇꯧꯕꯁꯦ ꯒꯨꯒꯜ ꯑꯦꯀꯥꯎꯟ ꯑꯃ ꯆꯪꯉꯛꯏ, ꯍꯥꯏꯗꯤ ꯖꯤꯃꯦꯜ ꯑꯦꯀꯥꯎꯟ ꯑꯃ꯫ ꯁꯤ ꯖꯤꯃꯦꯜ ꯑꯦꯀꯥꯎꯟꯁꯤ ꯁꯤꯗ ꯃꯦꯟꯁꯤꯟꯕꯤꯒꯗꯕꯅꯤ꯫ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ꯫ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯊꯣꯛꯂꯛꯑꯅꯤ꯫ ꯃꯁꯤꯗꯒꯤ ꯏꯟꯇꯔ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯍꯥꯏꯁꯤꯗ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯃꯦꯟꯁꯤꯟꯕꯤꯔꯣ꯫ ꯑꯗꯒꯤ ꯔꯤꯐꯔꯦꯟꯁ ꯀꯣꯗ ꯁꯨꯡꯁꯣꯏꯗꯅ ꯍꯥꯞꯄꯤꯔꯣ, ꯑꯗꯨꯒ ꯁꯕꯃꯤꯁꯟ ꯇꯧꯔꯣ꯫ ꯔꯤꯐꯔꯦꯟꯁ ꯀꯣꯗ ꯍꯥꯞꯇ꯭ꯔꯒꯗꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤ ꯐꯪꯁꯟ ꯇꯧꯕ ꯉꯝꯃꯣꯏ, ꯑꯗꯨꯅ ꯔꯤꯐꯔꯦꯟꯁ ꯀꯣꯗꯁꯦ ꯁꯨꯡꯁꯣꯏꯗꯅ ꯍꯥꯞꯄꯤꯒꯗꯕꯅꯤ꯫ ꯔꯤꯐꯔꯦꯟꯁ ꯀꯣꯗ ꯃꯦꯟꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯊꯣꯛꯂꯛꯑꯅꯤ꯫ ꯑꯗꯣ ꯃꯌꯥꯝꯅ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯔꯤꯐꯔꯦꯟꯁ ꯀꯣꯗ ꯑꯃꯁꯨꯡ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯅꯕ ꯂꯤꯡ ꯍꯥꯞꯆꯔꯝꯒꯦ꯫ ꯑꯗꯨꯗꯒꯤ ꯆꯪꯉꯒ ꯏꯔꯥꯏ ꯂꯥꯏꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯌꯣ꯫ ꯑꯗꯣ ꯃꯁꯤ ꯀꯃꯥꯏꯅ ꯄꯩꯁꯥ ꯇꯥꯟꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯊꯖꯔꯒꯦ꯫ ꯃꯁꯤꯗ ꯂꯩꯔꯦ ꯄꯩꯁꯥ ꯇꯥꯟꯒꯗꯕ ꯀꯩꯅꯣꯁꯦ꯫ ꯁꯤꯗ ꯍꯣꯝ ꯂꯩꯔꯦ, ꯑꯗꯨꯒ ꯇꯥꯛꯁ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ, ꯁꯦꯠꯇꯤꯡ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ꯫ ꯄꯩꯁꯥ ꯇꯥꯟꯒꯗꯕꯁꯤ ꯇꯥꯛꯁꯤꯗ ꯆꯪꯒꯗꯕꯅꯤ꯫ ꯁꯤ ꯇꯥꯛꯁꯤꯗ ꯆꯪꯃꯤꯟꯅꯔꯁꯤ꯫ ꯇꯥꯛꯁꯤꯗ ꯆꯪꯉꯒ ꯇꯥꯛꯁ ꯅꯝꯕꯔ 1ꯁꯦ ꯑꯩꯅ ꯀꯝꯄ꯭ꯂꯤꯠ ꯇꯧꯈ꯭ꯔꯦ꯫ ꯇꯥꯛꯁ ꯅꯝꯕꯔ 1ꯁꯤ ꯀꯝꯄ꯭ꯂꯤꯠ ꯇꯧꯈ꯭ꯔꯦ꯫ 2, 3, ꯑꯗꯒꯤ 4, 5, 6 ꯇꯥꯛꯁꯁꯦ ꯄꯨꯟꯅ 24 ꯐꯥꯎꯕ ꯂꯩ꯫ ꯇꯥꯛꯁ 24ꯁꯦ ꯄꯦꯟꯗꯤꯡ ꯂꯩ, ꯂꯣꯏꯅꯃꯛ ꯂꯩ꯫ ꯇꯥꯛꯁ ꯅꯝꯕꯔ 1 ꯈꯛꯇ ꯅꯠꯇꯅ ꯀꯃꯥꯏꯅ ꯄꯩꯁꯥ ꯇꯥꯟꯒꯗꯒꯦ ꯍꯥꯏꯕꯗꯨ ꯇꯥꯛꯁ ꯅꯝꯕꯔ 2ꯁꯤ ꯆꯪꯉꯒ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯇꯥꯛꯁ ꯅꯝꯕꯔ 2ꯗ ꯆꯪꯖꯔꯒꯦ꯫ ꯌꯦꯁ ꯑꯃ ꯂꯥꯛꯑꯦ, ꯁꯤ ꯀꯛꯊꯠꯆꯔꯒꯦ꯫ ꯑꯗꯨ ꯃꯇꯨꯡꯗ ꯁꯤꯗ ꯇꯥꯛꯁꯤꯒꯤ ꯗꯤꯇꯦꯜꯁ ꯁꯤꯗ ꯂꯩꯔꯦ꯫ ꯁꯤꯗ ꯂꯩꯔꯤꯁꯤ ꯗꯤꯇꯦꯜꯁꯁꯦ ꯄꯥꯕꯤꯔꯣ, ꯑꯗꯨꯒ ꯄ꯭ꯔꯣꯁꯦꯁ ꯍꯥꯏꯁꯦ ꯅꯝꯕꯤꯔꯣ꯫ ꯄ꯭ꯔꯣꯁꯦꯁꯁꯦ ꯅꯝꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯉꯥꯏꯔꯅꯤ꯫ ꯄ꯭ꯂꯤꯁ ꯋꯦꯠ ꯍꯥꯏꯔꯦ꯫ ꯁꯤꯁꯦ ꯀꯩꯅꯣ ꯇꯧꯒꯗꯕꯅꯤ, ꯄꯣꯁ ꯇꯧꯒꯗꯕꯅꯤ꯫ ꯄꯣꯁ ꯇꯧꯊꯣꯛꯈ꯭ꯔꯒꯦ꯫ ꯀꯝꯄ꯭ꯂꯤꯠ ꯇꯥꯛꯁ ꯄꯣꯁ ꯇꯧꯕ ꯃꯇꯝꯗ ꯀꯝꯄ꯭ꯂꯤꯇꯦꯠ ꯑꯅ ꯊꯥꯔꯦ꯫ ꯑꯁꯨꯝꯅ ꯀꯩꯅꯣꯁꯤꯡꯁꯦ ꯇꯥꯛꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯍꯟꯒꯗꯕ꯫ ꯄꯦꯟꯗꯤꯡ ꯌꯥꯝ ꯂꯩꯔꯦ, ꯑꯗꯣ ꯄꯦꯟꯗꯤꯡ ꯂꯩꯔꯦ꯫ ꯃꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯥꯛꯁ ꯈꯨꯗꯤꯡꯃꯛ, ꯇꯥꯛꯁ 24ꯁꯦ ꯂꯣꯏꯅꯃꯛ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯝꯄ꯭ꯂꯤꯠ ꯇꯧꯍꯟꯒꯗꯕꯅꯤ꯫ ꯃꯣꯏꯅ ꯍꯥꯏꯕꯁꯤꯡꯗꯣ ꯄꯥꯔꯒ ꯄ꯭ꯔꯣꯁꯦꯁ ꯇꯧꯕꯤꯒꯗꯕꯅꯤ꯫ ꯑꯗꯨꯗꯨꯒ ꯑꯃꯨꯛ ꯍꯣꯝꯗ ꯆꯪꯉꯁꯤ꯫ ꯍꯧꯖꯤꯛ ꯀꯣꯏꯜ ꯑꯩꯒꯤꯗꯤ ꯑꯥꯔꯅꯤꯡ ꯀꯣꯏꯜ ꯁꯤꯗ ꯂꯩꯔꯦ꯫ ꯑꯥꯔꯅꯤꯡ ꯀꯣꯏꯜ ꯇꯨꯗꯦ ꯑꯥꯔꯅꯤꯡꯁꯤ ꯉꯔꯥꯡꯒꯤꯅ ꯁꯤꯗ ꯌꯦꯡꯕꯤꯔꯣ꯫ ꯑꯗꯣ ꯃꯁꯤ ꯃꯥꯏ ꯅꯦꯠꯋꯥꯛ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯇꯧꯔꯕ ꯑꯩꯒꯤ ꯇꯤꯝ ꯑꯣꯏꯅ ꯁꯦꯝꯃꯒ ꯄꯩꯁꯥ ꯇꯥꯟꯕꯁꯨ ꯌꯥꯏ꯫ ꯃꯥꯏ ꯅꯦꯠꯋꯥꯛꯁꯦ ꯇꯤꯝ ꯑꯦꯁ ꯑꯃ ꯂꯥꯛꯑꯦ꯫ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ꯫ ꯂꯦꯚꯦꯜ 1 to 10 ꯂꯩ꯫ ꯂꯦꯚꯦꯜ 1 to 10ꯁꯤꯗ ꯄꯩꯁꯥ ꯀꯌꯥ ꯐꯪꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯆꯪꯉꯒ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯣ꯫ ꯂꯦꯚꯦꯜ 10 ꯂꯩ꯫ ꯂꯦꯚꯦꯜ 10ꯗꯣ ꯑꯩꯅ ꯔꯤꯐꯔ ꯇꯧꯔꯒ ꯃꯔꯨꯞꯁꯤꯡꯗ ꯔꯤꯐꯔ ꯇꯧꯊꯣꯛꯑꯒ ꯃꯔꯨꯞꯁꯤꯡꯁꯤꯅ ꯁꯤꯖꯤꯟꯅꯔ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗꯁꯨ ꯄꯩꯁꯥ ꯈꯔ ꯐꯪꯕ꯫ ꯑꯗꯨꯅ ꯁꯤꯒꯤ ꯔꯤꯐꯔ ꯇꯧꯒꯦ ꯍꯥꯏꯔꯒꯅ ꯁꯤ ꯏꯟꯚꯥꯏꯠ ꯐ꯭ꯔꯦꯟ, ꯁꯤꯗ ꯏꯟꯚꯥꯏꯠ ꯐ꯭ꯔꯦꯟ ꯍꯥꯏꯅ ꯊꯥꯏ꯫ ꯁꯤꯗ ꯏꯟꯚꯥꯏꯠ ꯐ꯭ꯔꯦꯟꯁꯦ ꯇꯧꯕꯤꯒꯗꯕꯅꯤ꯫ ꯏꯟꯚꯥꯏꯠ ꯐ꯭ꯔꯦꯟ ꯆꯪꯉ ꯃꯇꯨꯡꯗ ꯁꯤꯗ ꯑꯩꯒꯤ ꯔꯤꯐꯔꯦꯟꯁ ꯀꯣꯗ ꯂꯩꯔꯦ, ꯑꯗꯨꯒ ꯄ꯭ꯂꯥꯟ ꯗꯤꯇꯦꯜꯁ ꯂꯩ꯫ ꯑꯗꯨ ꯇꯧꯕꯒꯤ ꯅꯤꯌꯣꯝꯗꯤ ꯐꯦꯁꯕꯨꯛꯇ, ꯑꯗꯒꯤ ꯋꯥꯆꯞꯀꯤ ꯊ꯭ꯔꯨꯗ, ꯑꯗꯨꯝ ꯖꯤꯃꯦꯜ ꯊ꯭ꯔꯨꯗ ꯑꯗꯨꯝ ꯏꯟꯚꯥꯏꯠ ꯇꯧꯕ ꯌꯥꯔꯦ꯫ ꯑꯗꯨ ꯃꯁꯤ ꯔꯤꯗꯤꯝ ꯇꯧꯒꯦ ꯍꯥꯏꯔꯒꯅ ꯃꯁꯤꯗ ꯒꯣ ꯇꯨ ꯋꯥꯂꯦꯠ ꯍꯥꯏꯔ ꯂꯩꯔꯤꯁꯦ, ꯒꯣ ꯇꯨ ꯋꯥꯂꯦꯠꯁꯤꯗ ꯆꯪꯕꯤꯒꯗꯕ꯫ ꯒꯣ ꯇꯨ ꯋꯥꯂꯦꯠꯁꯤꯗ ꯆꯪꯉꯁꯤ꯫ ꯒꯣ ꯇꯨ ꯋꯥꯂꯦꯠ ꯆꯪꯉ ꯃꯇꯨꯡꯗ ꯃꯁꯤꯗ ꯀꯣꯏꯜ ꯑꯩꯒꯤꯗꯤ 0 ꯂꯩꯔꯦ, ꯍꯥꯡꯕꯗ ꯉꯥꯏꯔꯤ, ꯃꯌꯥꯝꯅ ꯇꯥꯛꯆꯒꯦ ꯍꯥꯏꯗꯨꯅ ꯍꯥꯡꯖꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯤ ꯔꯤꯗꯤꯝ ꯅꯥꯎ ꯑꯅ ꯂꯩꯖꯩ꯫ ꯁꯤꯗ ꯔꯤꯗꯤꯝ ꯅꯥꯎ ꯂꯩꯁꯤꯗ ꯆꯪꯉꯒ ꯄꯦꯇꯤꯑꯦꯝꯗ ꯑꯗꯨꯝ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯊꯣꯛꯕ ꯌꯥꯔꯦ꯫ ꯇꯥꯛꯁꯁꯤꯡꯁꯦ ꯁꯤꯒꯤ ꯇꯨꯗꯦ ꯇꯥꯛꯁ ꯍꯥꯏꯁꯦ ꯉꯁꯥꯏꯒꯤ ꯇꯥꯛꯁꯇꯨꯅꯤ꯫ ꯇꯥꯛꯁꯁꯤꯡꯁꯦ ꯑꯩꯗꯤ ꯇꯥꯛꯁ 1ꯒ 2 ꯈꯛꯇꯪ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦ, ꯑꯗꯨꯒ ꯇꯥꯛꯁ 3, ꯑꯗꯒꯤ 4, 5, 6, 24 ꯐꯥꯎ ꯄꯦꯟꯗꯤꯡ ꯂꯩꯔꯦ꯫ ꯇꯥꯛꯁꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯂꯣꯏꯔ ꯃꯇꯨꯡꯗ, ꯇꯥꯛꯁꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯂꯣꯏꯔ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯐꯪꯗꯣꯏ ꯄꯩꯁꯥꯁꯦ 1,500,000 ꯀꯣꯏꯟ ꯐꯪꯅꯤ꯫ 1,500,000꯫ ꯑꯗꯨꯅ ꯇꯥꯛꯁ 24ꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ ꯀꯝꯄ꯭ꯂꯤꯠ ꯇꯧꯍꯧꯕꯤꯔꯣ꯫ ꯑꯗꯨꯒ ꯌꯥꯝ ꯀꯨꯏꯗꯕ ꯃꯇꯝ, ꯌꯥꯝ ꯇꯦꯟꯅ, ꯁꯤꯗ ꯌꯥꯝ ꯀꯨꯏꯅ ꯃꯤꯅꯤꯠ ꯁꯦꯀꯦꯟ 10, 20 ꯉꯥꯏꯔꯨꯅ ꯍꯥꯏꯕ ꯑꯇꯣꯞꯄ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯅꯠꯇꯦ꯫ ꯁꯤꯗ ꯆꯨꯝꯅ ꯁꯨꯝ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯨꯔꯦ, ꯄ꯭ꯔꯣꯁꯦꯁ ꯑꯗꯨꯝ ꯇꯧꯔꯒ ꯁꯤꯌꯥꯔ ꯑꯗꯨꯝ ꯇꯧꯔꯒ ꯑꯗꯨꯝ ꯌꯥꯝ ꯂꯥꯏꯅ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯕꯅꯤ꯫ ꯁꯤꯒꯤ
ꯀꯩꯅꯣꯁꯤꯒꯤ ꯀꯣꯏꯟꯁꯤꯡꯁꯦ ꯐꯪꯉꯒ ꯃꯇꯨꯡꯗ ꯔꯤꯗꯤꯝ ꯇꯧꯔꯒ ꯑꯗꯨꯝ ꯄꯦꯇꯤꯑꯦꯝ ꯊ꯭ꯔꯨꯗ ꯄꯩꯁꯥ ꯆꯪꯉꯛꯑꯅꯤ ꯑꯗꯣ ꯃꯁꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯒꯦ ꯍꯥꯏꯔꯒꯅ ꯃꯈꯥꯒꯤꯗ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯒ ꯔꯤꯐꯔꯦꯟ ꯀꯣꯗ ꯍꯥꯞꯆꯔꯝꯒꯦ ꯔꯤꯐꯔꯦꯟ ꯀꯣꯗ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯐꯪꯁꯟ ꯇꯧꯕ ꯉꯝꯃꯣꯏ ꯃꯌꯥꯝꯅ ꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯈꯪꯗꯕ ꯃꯄꯥ ꯃꯄꯥꯡꯁꯤꯡꯗ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯁꯤ ꯍꯥꯏꯔꯒ ꯃꯔꯨꯞ ꯄꯨꯝꯅꯃꯛꯄꯨ ꯃꯉꯥꯜ ꯇꯦꯛꯀꯦ ꯃꯥꯏꯀꯩꯗꯒꯤ ꯈꯨꯔꯨꯝꯖꯔꯤ꯫